ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ ꯄꯣꯠꯁꯪꯕꯝ ꯂꯝꯉꯥꯟꯕꯤꯒꯤ ꯈꯨꯠꯏꯗ ꯐꯨꯡꯒꯥꯋꯥꯔꯤ ꯁꯥ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯎꯃꯪ ꯑꯃꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯑꯇꯣꯞꯄ ꯁꯥꯁꯤꯡꯕꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯔꯥ ꯍꯦꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯊꯪꯅꯕ ꯎꯃꯪ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯄꯗꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯀꯣꯟꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯩ ꯑꯃꯣꯝꯒꯤ ꯃꯆꯤꯟꯖꯥꯛꯇꯤ ꯀꯩ ꯂꯥꯕ ꯑꯁꯤꯅ ꯊꯤꯕꯤꯔꯒ ꯀꯩ ꯑꯃꯣꯝ ꯑꯁꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯎꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯧꯗ꯭ꯔꯥꯎꯕꯤ ꯌꯥꯝꯅ ꯆꯥꯅꯤꯡꯏ꯫ ꯏꯆꯥ ꯎꯅꯗ꯭ꯔꯤꯉꯩꯁꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯠꯇꯗꯤ ꯄꯤꯖꯕꯤꯌꯨ꯫ ꯆꯥꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ"꯫ ꯃꯗꯨꯗ ꯀꯩ ꯂꯥꯕ ꯑꯁꯤꯅ ꯀꯩ ꯑꯃꯣꯝꯒꯤ ꯃꯐꯝꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯐꯥꯔꯨꯔꯒ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯊꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯈꯔ ꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯀꯩ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯍꯩꯁ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯨ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯕꯨ? ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯕꯅꯤ꯫ ꯃꯗꯨ ꯄꯤꯖꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯣꯏꯗꯅ ꯁꯥꯎꯔꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯂꯗꯨꯅ ꯂꯣꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯇꯪ ꯐꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯜꯂꯔꯣꯏ"꯫ ꯑꯁꯨꯝꯅ ꯈꯟꯅ ꯀꯩ ꯑꯗꯨ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯎꯕꯗ ꯀꯩ ꯑꯁꯤꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯩ ꯑꯗꯨ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯈꯝ ꯊꯦꯡꯅ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯈꯛ ꯃꯆꯥ ꯎꯅꯒꯗꯕꯒꯤ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯐꯥꯔꯒꯦ ꯈꯟ ꯀꯩ ꯑꯗꯨꯅ ꯉꯪꯂꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯀꯩ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯩ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯀꯩ, ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯨ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯒꯔꯚꯗ ꯅꯧꯄꯨꯔꯤꯕ ꯏꯆꯥ ꯑꯁꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯈꯣꯝꯂꯥꯡ ꯃꯔꯤꯛ ꯑꯃꯇꯪꯗꯤ ꯏꯜꯂꯝꯈꯤꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ"꯫ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯋꯥꯍꯩ ꯑꯁꯤ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯆꯥ ꯎꯅꯒꯗꯧꯒꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ꯫ ꯅꯪꯒꯤ ꯋꯥꯗꯨ ꯑꯩ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯄꯨꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯎꯅꯗ꯭ꯔꯤꯉꯩ ꯄꯤꯖꯒꯗꯧꯔꯤꯕꯅꯤ"꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯕꯤꯌꯨ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯕꯤꯌꯨ"꯫ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯒꯤ ꯅꯆꯥ ꯎꯅꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨꯅ ꯋꯥꯅ ꯆꯩꯅꯥ ꯈꯪꯍꯟꯗꯨꯅ ꯊꯝꯕ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯈꯪꯆꯣꯡ ꯆꯣꯡꯁꯤꯟꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗꯨ ꯆꯤꯛꯊꯠꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯁꯥꯞ ꯇꯧꯔꯝꯃꯤ, "ꯍꯦ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯀꯩ, ꯅꯍꯥꯛꯀꯤꯁꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯅꯆꯥ ꯀꯥꯏꯅꯕ ꯑꯣꯏꯌꯨ, ꯁꯤꯕ ꯑꯣꯏꯌꯨ"꯫ ꯑꯁꯨꯝꯅ ꯁꯥꯞ ꯇꯧꯔꯝꯂꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯀꯩ ꯂꯥꯕ ꯑꯗꯨꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯁꯥꯞ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗꯅ
ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯕꯨ ꯃꯌꯥꯡꯂꯦꯟꯗ ꯆꯤꯛꯇꯨꯅ ꯆꯦꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯕు ꯄꯤꯖꯔꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ 3 ꯄꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯩ ꯂꯥꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯊꯅꯝꯂꯒ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥ ꯊꯤꯅ ꯊꯤꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯇꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗ ꯂꯥꯞꯇꯛꯅ ꯌꯥꯝꯅ ꯐꯖꯕ ꯁꯖꯤ ꯑꯃ ꯅꯥꯄꯤ ꯍꯅꯧ ꯊꯠꯇꯨꯅ ꯆꯥꯔꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯎꯕꯗ ꯀꯩ ꯑꯗꯨ ꯁꯖꯤ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯁꯖꯤ ꯑꯗꯨꯕꯨ ꯆꯥꯔꯒꯦ ꯈꯟ ꯀꯩ ꯑꯗꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯁꯖꯤ ꯑꯗꯨꯅ ꯀꯩ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯐꯪꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩ ꯑꯗꯨ ꯈꯣꯡꯖꯦꯜ ꯀꯟꯈꯠꯂꯛꯇꯨꯅ ꯀꯩ ꯑꯗꯨꯅ ꯁꯖꯤ ꯑꯗꯨ ꯁꯔꯥꯛ ꯇꯝꯂꯝꯃꯤ꯫ ꯀꯩ ꯑꯁꯤꯅ ꯁꯖꯤ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯎꯍꯩ ꯆꯥꯕ ꯆꯠꯂꯨꯕ ꯁꯖꯤ ꯑꯗꯨꯒꯤ ꯃꯔꯨꯞ ꯇꯦꯅꯋꯥꯅ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯇꯦꯅꯋꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯤꯔꯣꯜ ꯊꯣꯛꯄ ꯇꯦꯅꯋꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯁꯖꯤ ꯑꯗꯨꯕꯨ ꯀꯩꯅ ꯆꯥꯈ꯭ꯔꯦ ꯈꯪꯂꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯁꯖꯤꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ 10 ꯀꯧꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯒ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ 10 ꯑꯗꯨ ꯎꯃꯪꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯃꯌꯥꯏ ꯌꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯆꯥꯏꯊꯣꯛꯅꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯀꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥ ꯊꯦꯡꯅꯗꯨꯅ ꯁꯥ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤ꯫ ꯈꯔ ꯑꯃꯅ ꯀꯩ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯀꯩ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯟꯃꯤ 10ꯃꯛ ꯎꯃꯪ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯕ ꯐꯥꯎꯕ ꯂꯥꯟꯃꯤ ꯑꯃꯠꯇꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯕꯗꯒꯤ ꯂꯥꯟꯃꯤ 10ꯃꯛ ꯎꯃꯪ ꯃꯅꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯔꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯖꯤ ꯑꯗꯨ ꯆꯥꯈꯤꯕꯒꯤ ꯀꯩ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ 200 ꯑꯃꯨꯛꯁꯨ ꯎꯃꯪ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ 200 ꯑꯗꯨꯅ ꯎꯃꯪ ꯑꯗꯨ ꯅꯩꯈꯥꯏꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯊꯤꯔꯛꯄꯗ ꯀꯩ ꯃꯀꯣꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩ ꯃꯀꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯀꯩ ꯃꯆꯥ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯈꯣꯏ ꯈꯔꯅ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯩ ꯂꯥꯕ ꯑꯗꯨꯗꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯦꯟꯊꯣꯛꯈꯤꯕ ꯀꯩ ꯂꯥꯕ ꯑꯗꯨ ꯃꯈꯣꯏ ꯂꯥꯟꯃꯤ ꯈꯔꯅ ꯇꯥꯟꯅꯈꯤ ꯑꯗꯨꯒ ꯀꯩ ꯑꯃꯣꯝ ꯑꯗꯨꯕꯨꯅ ꯃꯊꯕꯥꯛꯇ ꯇꯥꯅ ꯂꯦꯡꯗꯨꯅ ꯍꯥꯠꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯀꯩ ꯃꯆꯥ 3 ꯑꯗꯨꯒꯤ ꯋꯥꯈꯜꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯅ ꯑꯁꯤꯕ ꯀꯩ ꯑꯃꯣꯝ ꯑꯗꯨꯈꯛ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯀꯩ ꯂꯥꯕ ꯑꯗꯨ ꯇꯥꯟꯅꯈꯤꯕ ꯃꯈꯣꯏ ꯂꯥꯟꯃꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯩ ꯑꯗꯨ ꯇꯝꯅ ꯇꯥꯅ ꯂꯪꯕꯗ ꯀꯩ ꯑꯗꯨ ꯇꯥ ꯑꯗꯨꯅ ꯍꯦꯛ ꯄꯥꯟꯕꯗ ꯂꯣꯛꯈꯥꯗ ꯑꯣꯟꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯟꯃꯤꯈꯩ ꯑꯗꯨ ꯑꯗꯨꯝ ꯍꯜꯂꯛꯇꯨꯅ ꯀꯩ ꯑꯃꯣꯝ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯃꯈꯣꯏ ꯊꯦꯡꯅꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯩ ꯑꯗꯨꯕꯨ ꯊꯣꯡꯂꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯨꯝꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯩ ꯑꯃꯣꯝ ꯍꯥꯠꯄ ꯌꯥꯎꯔꯨꯕ ꯂꯥꯟꯃꯤ ꯑꯃꯈꯛꯇꯤ ꯑꯍꯤꯡ ꯑꯗꯨ
ꯇꯨꯝꯊꯕ ꯌꯥꯗ ꯄꯤꯛꯂꯤꯕ ꯀꯩ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯤ ꯑꯅꯤꯃꯛ ꯁꯤꯔꯕꯅꯤꯅ ꯀꯅꯥꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯂꯤꯆꯤꯡ ꯑꯣꯏ ꯇꯨꯝꯊꯕ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯊꯕ ꯌꯥꯃꯟꯗꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯩ ꯃꯆꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯌꯥꯕ ꯁꯥ ꯉꯥ ꯈꯔ ꯄꯨꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯀꯩ ꯃꯀꯣꯜ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯀꯩ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯀꯩ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯥ ꯉꯥ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯀꯩ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯥ ꯉꯥ ꯑꯗꯨ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯂꯦꯞꯄ ꯂꯩꯇ ꯂꯥꯟꯃꯤ ꯑꯁꯤꯅ ꯀꯩ ꯃꯆꯤꯟꯖꯥꯛ ꯍꯨꯜꯂꯛꯄꯗꯒꯤꯗꯤ ꯀꯩ ꯃꯆꯥ ꯑꯁꯤꯒ ꯂꯥꯟꯃꯤ ꯑꯁꯤꯒ ꯅꯤꯡꯊꯤꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯥꯟꯃꯤ ꯑꯁꯤꯅ ꯀꯩ ꯃꯆꯥꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯁꯟꯅꯊꯣꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯐꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯊꯤꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯁꯤ ꯁꯟꯅꯊꯣꯡꯗ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯊꯦꯡꯅꯕꯗꯒꯤꯅꯤ꯫ ꯂꯥꯟꯃꯤ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯀꯩ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯀꯩ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯣꯛꯇ ꯑꯣꯟꯊꯈꯤꯕ ꯀꯩ ꯂꯥꯕ ꯑꯗꯨ ꯃꯈꯣꯡꯗ ꯇꯥ ꯑꯗꯨꯅ ꯈꯦꯠꯈꯤꯕꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯗꯨꯅ ꯂꯣꯛ ꯃꯄꯥꯜ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯄꯤꯛꯄ ꯖꯤꯕ ꯈꯔ ꯆꯥꯔꯒ ꯍꯤꯡꯂꯝꯃꯤ꯫ ꯀꯩ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯀꯛꯇꯤ ꯆꯥꯎꯔꯛꯂꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯍꯩꯖꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯍꯧꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯒꯦ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯀꯩ ꯃꯀꯣꯜ ꯑꯗꯨꯗ ꯀꯩ ꯃꯆꯥ ꯑꯍꯨꯝ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯗꯨ ꯂꯩꯔꯝꯕꯗꯒꯤ ꯀꯩ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯎꯃꯪ ꯃꯅꯨꯡꯗ ꯀꯣꯏꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯩ ꯃꯆꯥ ꯑꯍꯨꯝꯗꯨꯕꯨ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯇꯥ ꯑꯗꯨꯅ ꯂꯪꯂꯛꯄꯗ ꯀꯩ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯇꯥ ꯑꯗꯨꯅ ꯐꯥꯎꯔꯦꯡ ꯂꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯀꯩ ꯃꯆꯥ ꯑꯗꯨꯗꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯩ ꯃꯆꯥ ꯑꯅꯤꯗꯨꯗꯒꯤ ꯇꯥ ꯑꯗꯨ ꯁꯠꯂꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯀꯩ ꯃꯆꯥ ꯑꯗꯨꯃꯨꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯀꯝꯗꯧꯔꯤ ꯂꯥꯟꯃꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯣꯛꯄ ꯄꯨꯡꯐ ꯐꯗꯨꯅ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ ꯀꯩ ꯂꯥꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯨꯔꯦ꯫ ꯂꯥꯟꯃꯤ ꯑꯗꯨ ꯀꯩ ꯂꯥꯕ ꯑꯗꯨ ꯎꯕꯒ ꯀꯤꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯝꯃꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯁꯔꯥꯛ ꯇꯝꯂꯝꯃꯤ꯫ ꯀꯩ ꯂꯥꯕ ꯑꯁꯤꯅ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯑꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯣꯝꯗ ꯀꯩ ꯃꯆꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯩ ꯂꯥꯕ ꯑꯗꯨꯒ ꯀꯩ ꯃꯆꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯝꯁꯨ ꯅꯝꯂꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯗꯨꯅ ꯀꯣꯏꯔꯦꯜ ꯂꯩꯗꯨꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯊꯤꯔꯛꯄꯗ ꯂꯩꯃꯥꯏꯗ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯩ ꯂꯥꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯞꯇꯛꯅ ꯃꯄꯥ ꯆꯨꯝꯅ ꯂꯪꯂꯛꯄ ꯇꯥꯅ ꯀꯩ ꯂꯥꯕ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯄꯥꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯗꯨ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯗ ꯀꯩ ꯂꯥꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ
ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯌꯨꯡꯂꯤꯕ ꯇꯥ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯀꯩ ꯃꯆꯥ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯗꯨ ꯀꯩ ꯂꯥꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯀꯩ ꯃꯆꯥ ꯍꯦꯛ ꯁꯤꯕꯒ ꯀꯩ ꯂꯥꯕ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯩ ꯃꯆꯥ ꯑꯗꯨꯗꯒꯤ ꯇꯥ ꯑꯗꯨ ꯁꯠꯂꯒ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯏꯈꯦꯡ ꯃꯔꯛꯇ ꯃꯄꯥꯒꯤ ꯃꯃꯤꯡ ꯊꯥꯕ ꯈꯨꯗꯣꯞ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯃꯄꯥꯕꯨ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯄꯥ ꯁꯤꯔꯦ ꯈꯪꯂꯕꯗ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫